Akasvani Imphal Nayani Devi na pau pajari ahanbada maruoiba pau Manipur ngarang COVID-19 ki sample lising nipan chupna humfuda mari test tawbugi manungda mioi chatret marpu manga positive oikhi nipan na lekhide Imphal Municipal Corporation IMC ngarang dagi dissolve tawkhre amasum laibak asida hauji COVID-19 ki active case ki masing lakh tara ki makhada leire Raja Kharada lockdown ye athingba sing komthoknarabasu COVID-19 laichat ki akiba leiriba maramna miyamna chiksinba watpagi thong sing tokpinaba haijari yariba makhai yumdagi chathoktana lebiyu tangai phadana chathoklabadi face mask sopiyu phuttarukki social distancing thambiyu mai mit amadi khut chatoina hamdoktuna tarutana na thambiyu suksoi soidana vaccine kapthokpiyu COVID ka mari leinaba pau singi dama National Health Line number 011-2397-8046 natraga 1075 ta phone tawbiba yagani Raijagi helpline number na 0385-241-1668 amasung 1800-3453-818 ni COVID-19 dagi ngakthoknaba tangai phadaba chatna kangnon sing ngakna chatpinaba mitei isai sakpi thokjom lansna chanuna appeal tawraduna hai Mayambu Thokchom Lansana Chanuna Kurumjari. Nungsizaraba Irecha Singh, Tamthiraba COVID-19 Laichatagi, Kanjanabugidamak Ekoi, Amuk Hanna, Jackson Bagi Fireb Laminarasi. COVID ki vaccine, Soidana Kapthok Piu, face mask Soidana Upiu, Mi Amaga Gimarakta, Foot Taruk Lap Nalabiu, hand sanitizer Sizinabiu, hand wash Natraga, Sapon Sizinaduna, Kutsa, Seng Nahamdok Piu. Laichat asidagi ngakthoknaba matam gi lengak na piba tangai fadaba chatna kanglon sing aikhoi khudingmakna ngakna chatminasi Jackson bahaiba sina laichat asi changhandanabagi khwaidagi pharaba pambaini mayambu amukka hanna khurumjari hauji mapung oiba pau Manipur da haukiba pung kunmari da COVID ke anoba case satret marpu manga thengna baga loinana apunba positive case ki masing lising humfumat hoisumna marpu da taruk sure Raja ki haksal bibhag na ngarang thopa cherol amada hai COVID ke sample punna lising pan thukna humfuda mari test tawbada mioi chatret mari phumanga positive oiba thengna khibani ngarang gi oina positive oibagi chang chada 8.8 ni Hairiba matam asigi manungda COVID positive oiba mioi nipan sikhibaga loinana sikhiba migi masing 8.8 nipan chure active case lising nipan chatret ni phumari leiri Imphal Municipal Corporation IMC chahi manga gi tam mapung phakhibaga loinana ngarang dagi dissolve tawkhre Raja Sarkar gi cherol amada hai Manipur Municipality Community Participation Act lisingani taragi makhada Ward Development Committee sing Ward Finance Committee sing amasung IMC gi tamga manaba atai committee sing su ngarang dagi dissolve tawkhre Corporation asi dissolve tawkhibaga loinana Raja gi mahut ki director na ngarang dagi Imphal Municipal Corporation gi administrator oina anoba corporation ama simriba phawba natraga thataru corporation asi gi thabak puragani hairi COVID-19 laichatna singnarakpa khudimak thengnanaba sarkarna paikhatpa yaba thabak sing paikhatli laina asidagi ngakthoknabagi khwaidagi maru oiba thawong amadi miyamda achumba pawning thina khanganbaga loinana haksel amasung yaiphe yumbal mantraloina piba cheksin thawang sing adu mapung phana ngakna chatpa haibasini Manipur da COVID-19 ki maramda khangningba singna Raijagi helpline number 0385-241-1668 amasung 1800-3453-818 ta phone tawbiba yagani tabiriba pawasi Akasvani Imphal dagini Laibak asida hauji COVID-19 ki active case ki masing lakh tara ki makhada leire haksel mantralayna hai Bharata hauji COVID-19 ki active case lakh 8,000 rom tamang ngaire haukiba pung kunmari da COVID ki anoba case lising humpu chamri humpu drama thoi thengnakhi masi numit humpu drama ngani gi matungda khwaidigi hanthaba changni thangna na 39 ni suba numit oina ngarang su naba pharakpa migi masingna
नौना थेंगनबा पॉजिटिव केस की मसिंगदगी हेनखी हौखिबा पुंग कुनमरीदा कोविड के अनाबा लाख अमा लिसिंग तरा तरे नाबा फखिबगा लोइनाना नाबा फखिबा मीगी अपुनबा मसिंग कोटी अनि लाख मरफुनी थोय लिसिंग मरफु हेले नाबा फरकबेगी चांगसु हौजिक चादा मरफुद्रा मंगा दशमिक तरुक मरी यौरे हौखिबा पुंग कुनमरीदा कोविड पॉजिटिव ओइबा पुन्ना मियोय लिसिंग अनि चाटेट कुनतरुक सिखिबगा लोइनाना लाइना असिदगी सिखिबा मीगी मसिंग लाख अहुम लिसिंग हुमफुद्रा तरेट सुमना कुंथामा थोय सुरे चयोलगी ओइना पॉजिटिव ओइबगी चांगसु चादा मंगागी चांगदगी ताथरक्तुना हौजिक चादा मरी दशमिक अहुम मापनदा लैरे नोंगमगी ओइना पॉजिटिव ओइबगी चांगना चादा अहुम दशमिक मरी मंगादा लैरी लैबाक असिदा कोविड 19 गी सैंपल सिंग टेस्ट तौबगी चांगसु सिंथानिंगाई ओइना हेंगतखिबगा लोइनाना हौजिक फावबदा पुन्ना सैंपल कोटी 35 गी मथक्ता टेस्ट तौख्रे अदुगा लैबाक सिनबा थुंगबदा चाथरिबा वैक्सीनेशन ड्राइव ता कोविड की वैक्सीन डोज कोटी 15 लाख मरफुदा गी मथक्ता कापख्रे इम्फाल ngasi phongba pauche singi maru oba pau singi dama hauji maibam Dwijamani leire Dwijamani thagasari ne ne manipur da covid 19 na maram moiduna mi sibigi sang hantarak le haiba chahi 19 dagi nifumari phawda leipa miyoi singda covid vaccine kapna bagi dabak hana register tawdrabasu yare haiba madi ICAR Manipur Center na kro makhal nipan puthokre haiba pauna Imphal ngasi phongba pauche singi maroiba pawaina phongnari State asida COVID na miyoi nipan lekhidre anoba case satret marifu manga thengnare haiba pau People's Chronicle da ahanba headline tawduna phongli pung kunmari da satret marifu manga positive oikhi nipan lekhide haibasana pongna phamgi ahanba headline oiri pung kunmari da miyoi nipan lekhidre nauna satret marifu manga positive oire miyoi samri humbudra tarukna discharge tawkhre haiba pau ireibakta ahanba headline tawduna phongli Positive oibigi sang hengalatuna anoba case satret marifu manga thengnare haibasana morning bell da ahanba headline tawri CM na covid positive oiba miyoi ani lekhidabagi maram hangkre haiba pau sana leibakta ahanba headline tawri sahi tara nipan dagi nifu marigi vaccine kapada hana register tawdrabasu yare haiba pau sangai express manipuri da banner headline tawduna phongli pawasi pause asimaki english edition da su ahanba headline tawri Manipur da COVID na siba masing lising ama yaugadawre haibasina Imphal Free Press ki anisoba headline oiri. Haukiba pung kunmari asida COVID na sibagi masing nipan da hanthakre positive na satret marifu manga oire haiba pau naharol gi thaudang da anisoba headline tawduna phongli. COVID na sian kiba missing samapan marbudra nipan yaure miyoi lising nipan humbudra mari test tobada satret marifu manga positive oire haiba pau isel express ta anisub headline tawri Ziribam railway station da manipur gi urea bag lising kaya mapu pandabugum nongkhang saiduna leire Imphal dana lomi singna bag amada lupa 750 digi satret phau piduna leinare haiba pau huyalan pau da ahan headline tawri Pothok sang wangna puthok pada natana afaba mahau leiba pothok sing ohengadabani haiba chief minister na phongdokiba wafam isel express ta ahan headline tawri Manipur Pradesh Congress Committee na N Biren gi speech condemn tawkhre miyam da lale haijagadabani haiba pawama Imphal Free Press ta ahan headline tawduna phongli Imphal ngasi phongba pause singi atei pausingdi PMAGY gi sel lana sijunnare haiduna High Court ta wakalakle respondent tareta notice issue tawkhre hoyalan pau natei sadaba video sing social media da upload tawbada chenaba phare narol gi thodang ngasi degi sanaba hawgadaba office ka bagi anoba guideline thokre sanalibag lupa lag humbudra mangagi mal oigadaba drug phare morning bell covid saithengi lemna cheng yenba hidak kapa hidak piriba kayagi laman modi da singadabani hairibasi miyambu karyamnabani haiba congress ki K Govindas ki wafam isel express ki anchor kalam da phongli Yum da lesson badagi angang singi mawong da ahongba lakle haiba pau sangai express manipuri gi anchor kalam da phongli Nayani Thagachari Dwijamani Loisilakpada COVID 19 dagi ngak thongnaba face mask sopa phutaruk lapnana leiba khucha amadi maimi tarutana na thamba haiba achamba ta hong ahum singak na chatpinaba amuk hana ningsingjari aroiba da maruiba pau amuk hana Manipur da ngarang COVID 19 gi sample lising ni pan chupna humphuda mari test tawbagi manungda miyoi chatet mari phumanga positive oikhin ipan na lekhide Imphal Municipal Corporation IMC ngarang dagi dissolve tawkhre amasung laibak asida hauji COVID 19 gi active case ki masing lakh tara gi makhada leire paulu jari